ꯁꯦ ꯐꯤ ꯐꯅꯦꯛꯁꯦ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯣ ꯍꯩꯃ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯣ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏ ꯀꯥꯏꯗꯅꯣ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯌꯨꯝꯗꯅꯦ ꯏꯅꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯂꯩꯁꯥꯕꯤ ꯅꯪ ꯅꯊꯟꯗ ꯀꯔꯝꯃꯥꯏꯅ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯕꯅꯣ ꯂꯦꯝꯐꯨ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯦ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯊꯤꯟꯕ ꯀꯅꯥꯅꯣꯝ ꯊꯤꯟꯒꯦꯁꯨ ꯊꯤꯜꯍꯜꯂꯨ ꯏꯔꯥꯟꯁꯨ ꯂꯩꯇꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧ ꯉꯝꯃꯔꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩ ꯍꯥꯏꯁꯦ ꯃꯌꯦꯛꯅꯤꯅꯦ ꯂꯩꯁꯥꯕꯤꯅꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯅꯌꯨꯝꯗ ꯑꯩꯅ ꯊꯤꯜꯂꯨꯔꯒ ꯅꯣꯏꯌꯨꯝꯒꯤ ꯃꯤꯅ ꯏꯆꯥ ꯊꯤꯜꯂꯦꯒ ꯍꯥꯏꯔꯒ ꯀꯣꯐꯤꯒ ꯄꯤꯊꯛꯑꯒ ꯌꯥꯝ ꯍꯔꯥꯎꯅ ꯋꯦꯜꯀꯝ ꯇꯧ ꯇꯥꯔꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯂꯥꯛꯑꯣ ꯅꯕꯥꯅꯤ ꯑꯁꯣꯝ ꯀꯥꯁꯤꯗꯅꯦ ꯍꯣꯡꯗꯣꯛꯅꯕ ꯐꯤꯔꯣꯜ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯁꯤ ꯍꯅꯨꯕꯤꯁꯤꯅ ꯉꯥꯡꯉꯤꯁꯦ ꯊꯤꯕꯨ ꯉꯥꯏꯕ ꯂꯦꯝꯐꯨ ꯃꯥꯟꯕ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯅꯪ ꯉꯥꯎꯔꯕꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯞꯄꯒ ꯃꯤ ꯇꯥꯔꯛꯀꯦ ꯈꯟꯗꯣꯏꯅꯣ 이마. 어이 너희 까리 우랑에 또 이노 하 어이 너희 가나 너 너희 까리 우랑에 또 놈이 응 미기 동안이 너희 들어오면 봐 나사기 나쁜 나세 흔독두나 탈람마가 윤파워 템비르빠기 땡큐 해버기 못다 어둑 자코타 오왕앙이 도개기노 넌 가나노 해보세 나사는 좀 닥쳐래 까리야 아이 까리 뽀도 봐 아이 융어 주사기 뽀리는 남색천 놈이니네 어이 소마 들려지마 부원해란 거니 Mahak sinanggi kanano? 너희들 가나 하 어이 아이고 상가 싸우비지는 너희진니 뽀레이라 전 내 뭉장크로 미 싱치 암네 이까이바 강나들이네 하 피야 혹두온 거 썸만이네 아다 다 두어모두 무한질레이네 Sidagi dum jangroko. Yaradro. Nang phone baibra. Pai thi. Ai number hairong gi nang chimpa phugadra. Problem le ready call dum toro. 소멸 레이세 뮤에브나 쿤다리 보면 팜다니 이사기 아닌 바 빰부기 와클 카칸 마와칸다 다독비요 그이노 소마 쌈링능 앙이 제공데 복다 구이라이로 어두대고 자꾸 그저래기네 오자부 야라 너사기 주망놈도 시비루로 기등한 도비게더라 아이 가리인 거 독전적이 쩌쩌쩌 그이노네 니 묵마능도 그 뒤질라거는 거 Chatlasi tamo. 아마 다스니 헤이 랑디 랑니 헤이 मरुपु यामना नुंसीबी मरुपकी दमते यामना पाम्बोम तिंगबिदु नत्रो अदु नंगी नुपादुदी करी ओक्तबिदुगी ओइखरे हाइने हा नंगी नुपादुना ओक्तबिदुगी ओइखरेसु नंदी आइगी ओइजरगी Nangbu karamba nupano? Nangi nupida. Nangni kai khomna bidaba. Nang na minung shoot bidaba dai ne. Omna ma oirapane. Nupi bu adu usittaba. Nang nasi laitabra. 아이 낭나 까나 아이 낭지 마기 모와 아톰브로 낭나 마세는 레이블 바로 능능을 돌리고 와두는데 능능 사세 까나노 해보 닥자리 능능 무시들이 댕너버 푸드버 Hey! 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 Saya am tengah kone. Hey! Kali na lagi na koi la kai la akan dari baca. Hey! Tony! Ai do nang do tengah ko. 아도 어이 Mitoi be. Baba ni na khana di baca kari gino. Ibema, kari marong gino. Ine, na janu ba su lai te. Ado era gadi na mong nu pi se. Ato pa nu pa na miyeng changa